punsi da amuka ni yelakan Film masi June 25, 2021 dagi MFDC app ki premiere section da fangbiragani. Inkhatagli ba naha sing wari de yumfam oiba comedy romance amadi emotion sune yarwa film amadi CHAGATLAI lembi. Asiba wo kidaba kanalai Asiba wo pamlagle punsina Asiba wo kidaba kanalai Asiba wo pamlagle punsina Mungkam takta hiplaba tumda Kawang gani nangi wakal Amta kayo ano nang ayamta angang mau ibiyo soita bani hey yeng ngasi ay khoini na phami ba mafam se nong madi nu shirkani hauri ba u lairi ba pukri akoi bagi phazaba shitle ba nu shit akoi loina aina nu shi adubu makhudi lengdana leihogani aidi chatkini phajabadi leihogani nushibasu leihogani Hi mayam luna nana thamsidi hairaga mafam khangdana mapan thoiba singse adugane pharapatasu uniform seliba mahiroi asiga mahiroi civic sense like tabase param tabigi jan changor ni ari abani changor habani ne jan ngai ko ai dinga sine kaino tawdori sibo Hairiba film masi MFDC app tagi subna tagi lupa nimfu taret kaklaga mitjeng tabiu. ai ma kom to ye ai ko hautroba hawe jasalo charaga hakchang kan doini aina mabu flow do chakha do to pijaki aina mabu laknagi oli base mabu nushta kinati ai ifam dagi lahapna chakina adu thamoi da dikkat lebe mai chak khang lebe mana chatkhra tumda Chau ko ba ado mayam na ise nung male na ne nungmu ai jo khang nei che ipuagi mingsidi sakato laga charadi haudo malika kaino re ngai nangi sengodo usitrini ne ha nangi sengodo usitri banatro she Anian ado size ti kya no size pudi 34 lipane ba ado queen su setna bane 36 to hekta pibiro hoi ko masu hekta tasilaga lage ba hoi hoi hayo kona wari sa nako masina ne na muta mo sengna ne no sirwe kodamne maduduna ai samsara mai mani bisengo sana bi kodamne 누시바보 나는 파기니까 che
ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯦ ꯑꯩ ꯅꯪꯒ ꯀꯩꯗꯧꯕ ꯉꯝꯃꯣꯏ ꯏꯆꯦ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯏꯆꯦ ꯑꯁꯤꯕꯕꯨ ꯀꯤꯗꯕ ꯀꯟꯅ ꯂꯩ ꯑꯁꯤꯕꯕꯨ ꯄꯥꯝꯂꯛꯂꯦ ꯄꯨꯟꯁꯤꯅ ꯑꯁꯤꯕꯕꯨ ꯀꯤꯗꯕ ꯀꯟꯅ ꯂꯩ